Online Manipuri ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau ngai pa punma kholau ge update gi lokhocherake loktak project lomna drone da posak ama yalaga tampakta paisilakre haina badu bol oiramle hari mayamna mi paiba tobiranu KIA gi lanmi kuntra ga manga bamo kachin state SAC ga kapna bada thawaina ponthapi kre Manipur iranga mari lenina Congress Gaurav Gogoi na PM Modi amadi Amit Shah bu jaikre Manipur da constitutional crisis thokuna rajniti da tang ta da phibam amada leiringe chero asida Prime Minister Narendra Modi na mapa leibak ta chatuna leiri haina Congress MP Gaurav Gogoi na maral sikre MP Gaurav Gogoi na mahak extra thadorok warol amada hai Manipur da hokiba tha kunga mathoi asi ethnic violence thokliba mara asida Chief Minister nong thumam biren February 5 da CM fam thadokibadagi rajniti da tang ta da phibam amalagli bachero asida Prime Minister Narendra Modi na mapalebakta koiduna leithokli Amarom Union Home Minister Amit Shah na suchahi ani faraklaba Manipur crisis asibu loisinba ngamdana leiri haina sumara siri Magna makha tarduna awang nongpok state asida hojik nena tadaba phibam amada leiriba sigi daita pumba Amit Shah amasung mahake advisor sing na pugadabani tholiba crisis asigi daita pumba Union government na pugadabani hairi Manipur da chahi ani farakadaroba ethnic violence na state asida tangdu leitadaba phibam amada Leiringai Chairakta Chief Minister Nong Thumam Birena Fam Thadokraba Matung Rajniti gi Fibam da tang tada Fibam da lakhibani. Anauba CM Khanba ngamdribana suspended animation lakadra tamba ngamdri. Chief Minister Nong Thumam Biren Fam Thadokhiba ngasi numit mari suraba fawa anauba Chief Minister Khanba ngamdribana state asida suspended animation natraga President rule lakadra haiba tamba ngamdaba Fibam da leiri. Maraksida ngasi ayuksu BJP Manipur in charge Dr. Sambit Patra na Governor Ajay Kumar Balaga uhumla unakibaga loinana Raj Bhavan da pung amarom wari sana krabasu chap chaba wafam di khangba ngamdana leiri tha sigi mapanda Chief Minister Nong Thumam Biren ga loinana Imphal da thunglakiba BJP Manipur in charge su oiriba MP Dr. Sambit Patra North AOC da leiba hotel Imphal da leiduna BJP gi MLA sing mathang amamamta oina unarakibani Dr. Sambit Patra na caretaker oina leiriba Chief Minister Nong Thumam Biren ga su unabaga loinana mamangda Governor ga ahumla unakraba matung ngasi ayu pung 10 tabada Raj Bhavan da Governor Ajay Kumar Balaga minute 50 rom unadna wari sanaki ma asi dilegidama Imphal thadoklaba yai hairi Dr. Sambit Patra na Raj Bhavan dagi tholakpada hana ngaiduna leiba paumisi na mahakpu unaduna anauba luchingba khanbagi wafam kari leibagi amadi Suspended animation natraga person rule lakpagi wafam leibra haina hangnaba sem saduna leiki adumakpu Sambit Patra mahana tongniba kargi mingsel fawba chingtharamdana hotel Imphal tamna chatki hotel Imphal da paumisi na ngasi governor ga unaba adugi matangda hangbusu paukhuma mata piramkhide adumakpu anauba Chief Minister kanabu khangani haibagi matang yauna leiriba issue sing asigi matangda wari sanaramgani haina thajanari Chief Minister Nong Thumam Birena fam thadokhiba ngasi numit marini suraba fawba BJP legislature singli manungda anauba luchingba ama khanba ngamdana leiba amadi Indian Constitution gi matung ina chahi amada assembly session anirak famgadabani haiba wafam leibaga loinana session amaga tha taruk henba yadaba haiba wafam leiribani adubu Manipur legislative assembly gi taruk suba session famkraba matung ngarang tha taruk chapchana fakrabani asiguma phibam asida taragani thoi suba Manipur legislative assembly asi suspended animation da thamna kadar natraga President rule lakada ribra haibagi chapchana khangba ngamdri haina pawgi likhuna mana fongdoragli ngasi sumakha tana Dr. Sambit Patra na hotel Imphal da langthabal kendra gi MLA Karam Sam amasung Khurai kendra gi MLA L Susindro ga unaki hotel Imphal da Dr. Sambit Patra unaba lakpada pawmising na MLA Karam Sam da hangbo hangi pawkhumda Manipur da President rule lakpagi thajaba leite tholiba crisis asi center gi luchingba sing amadi state legislature singi marakta resolve tawgani haibagi thajaba lei Tholiba asi constitutional crisis amani haina khande President rule thambagi matangda sumhak chapchana khangde haina fongdoki Khurai Kendra gi MLA Laisang Sem Susundro su Imphal hotel da Dr. Sambit Patra unabalaki adu pawmisina hangba wahangda mahaki oiba wafam amata fongdoklamkide haukiba numit humni asida BJP Manipur in charge Dr. Sambit Patra na hotel Imphal da BJP gi MLA sing Govindas Konthauzam TS Bisorji Thoksom Saitaberta Yumnam Khemchan Dr. Thoksom Radeshyam Thaunawjam Basanta Kumar Sapam Kunjakisor Thaunawjam Sam Kumar amadi BJP Manipur Pradesh ki President Adhikari Mayum Sarda Devi gasu unakrabani